ꯍꯟꯕ ꯐꯤ ꯂꯩ ꯀꯥꯏ ꯇꯧꯕ ꯏꯋꯥ ꯈꯟꯅ ꯇꯣꯛꯀꯅꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯨꯅꯤꯒꯤ ꯐꯨꯔꯤꯠꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯏꯃꯨꯡꯁꯦ ꯆꯥꯏꯔꯤꯀꯣ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒꯤ ꯑꯗꯣ ꯍꯣꯏ ꯅꯅꯥꯒꯤ ꯐꯨꯔꯤꯠꯁꯤꯁꯦ ꯅꯅꯥꯒꯤꯗꯤ ꯆꯞ ꯆꯥꯈꯔꯦ ꯑꯗ ꯃꯨꯅꯤꯒꯤꯁꯦ ꯅꯨꯅꯨ ꯃꯃꯥꯏ ꯑꯝꯇ ꯂꯩꯊꯣꯛꯑꯒꯦ ꯅꯨꯅꯨ ꯃꯃꯥꯏ ꯑꯝꯇ ꯂꯩꯊꯣꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝ ꯃꯥꯒꯤ ꯐꯨꯔꯤꯠꯁꯦ ꯑꯗꯨꯝ ꯆꯥꯎꯕꯁꯦ ꯁꯤ ꯄꯥꯏꯔꯣ ꯅꯨꯅꯨ ꯄꯥꯏꯔꯝꯗ ꯆꯤꯡ ꯑꯁꯨꯃꯥꯏꯅ ꯆꯥꯎꯕꯁꯦ ꯃꯥ ꯄꯥꯝꯃꯦꯅ ꯍꯥꯏꯕꯅꯦ ꯍꯧꯖꯤꯛ ꯃꯣꯏ ꯂꯣꯏꯁꯟꯅ ꯂꯣꯏꯔꯦ ꯊꯣꯛꯈ꯭ꯔꯅꯤ ꯆꯠꯂꯣ ꯆꯣ ꯊꯦꯡꯉꯦ ꯅꯨꯅꯨ ꯑꯗꯨ ꯃꯌꯥꯝ ꯄꯨꯡ 8:30 ꯍꯦꯜꯂꯦ ꯆꯠꯂꯣꯅꯦ ꯊꯦꯡꯉꯤꯅꯦ ꯅꯨꯅꯨ ꯃꯤꯅ ꯍꯪꯉꯛꯑꯒꯅꯦ ꯄꯄꯥꯏ ꯐꯨꯔꯤꯠꯅꯤ ꯍꯥꯏꯔꯨ ꯈꯨꯠꯆꯥꯎꯅꯤ ꯐꯨꯔꯤꯠꯁꯦ ꯃꯤꯅ ꯍꯪꯉꯛꯑꯒꯅꯦ ꯄꯄꯥꯒꯤ ꯐꯨꯔꯤꯠ ꯂꯤꯠꯂ ꯂꯥꯛꯏꯅꯦ ꯍꯥꯏꯔꯣꯕ ꯑꯩꯒꯤ ꯇꯨꯁꯤ ꯄꯥꯝꯕꯤꯁꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯐꯖꯕꯅ ꯂꯣꯏꯔꯕꯅꯦ ꯑꯩ ꯇꯨꯁꯤ ꯄꯥꯝꯕꯤꯁꯦ ꯍꯥꯎ ꯒꯥꯔꯤ ꯂꯥꯛꯑꯦ ꯃꯣꯏꯁꯨ ꯁ꯭ꯀꯨꯜ ꯆꯠꯅꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯊꯕꯛ ꯑꯃꯐꯥꯎ ꯂꯣꯏꯁꯟꯗ꯭ꯔꯤ ꯄꯥꯁꯨ ꯗ꯭ꯌꯨꯇꯤ ꯍꯜꯂꯛꯇ꯭ꯔꯤ ꯃꯥ ꯅꯥꯏꯠ ꯗ꯭ꯌꯨꯇꯤꯅꯤ ꯃꯥ ꯗ꯭ꯌꯨꯇꯤ ꯍꯜꯂꯛꯑꯦ ꯋꯥꯅꯤ ꯍꯦꯛꯁꯦ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦꯕ ꯄꯨꯡꯆꯥꯏ ꯆꯥꯏꯔꯤ ꯏꯃꯨꯡꯁꯦ ꯑꯩ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯩ ꯉꯁꯤꯕꯨ ꯗꯥꯛꯇꯔꯗꯁꯨ ꯆꯠꯇꯣꯏꯕ ꯉꯔꯥꯡ ꯔꯤꯄꯣꯔꯠ ꯄꯨꯔꯛꯑꯦ ꯑꯗ ꯗꯥꯛꯇꯔꯗꯁꯨ ꯆꯠꯇꯣꯏꯅꯦ ꯍꯧꯖꯤꯛ ꯈꯪꯗꯦꯕ ꯑꯩ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯩ ꯍꯧꯒꯠꯂ ꯀꯩꯗꯧꯗꯧꯔꯤꯒꯦ ꯂꯣꯏꯁꯟꯒꯦ ꯃꯌꯥꯝ ꯗꯥꯛꯇꯔꯗ ꯆꯠꯀꯦ ꯍꯥꯏꯅ ꯂꯣꯏꯁꯟꯅ ꯂꯣꯏꯔꯦ ꯑꯩ ꯉꯁꯤ ꯁꯝ ꯈꯨꯐꯥꯁꯦ ꯑꯃꯨꯛ ꯑꯂꯥꯡꯕꯁꯦ ꯇꯧꯐꯝ ꯈꯪꯗꯔꯦ ꯀꯩꯅꯣꯗꯤ ꯀꯩ ꯀꯥꯔꯠꯅꯣ ꯍꯥꯏꯁꯦ ꯑꯩꯅꯅꯦ ꯅꯍꯥꯟ ꯑꯉꯥꯡ ꯇ꯭ꯌꯨꯁꯟ ꯊꯤꯟꯕ ꯆꯠꯄꯗꯅꯦ ꯑꯩꯒꯤ ꯁꯦꯚꯤꯡ ꯕꯣꯛꯁꯇ ꯄꯩꯁꯥ ꯍꯥꯞꯀꯅꯤ ꯍꯥꯏꯕꯗꯣ ꯉꯁꯤ ꯍꯥꯞꯇꯣꯏꯅꯦ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯆꯠꯂꯨꯕꯗꯣ ꯑꯗꯨꯒꯤꯗꯣ ꯉꯁꯤ ꯉꯔꯥꯡ ꯔꯤꯄꯣꯔꯠ ꯄꯨꯔꯛꯑꯦꯕ ꯑꯗꯨꯒꯤ ꯔꯤꯄꯣꯔꯠꯇꯣ ꯁꯤ ꯀꯥꯔꯠ ꯆꯠꯂꯒ ꯆꯪꯗꯣꯏꯅꯤ ꯍꯣꯏ ꯃꯤ ꯅꯣꯡ ꯈꯪꯕꯗꯦ ꯅꯪ ꯈꯪꯕ ꯁꯥꯔꯅꯨ ꯑꯩꯒꯤ ꯀꯩꯅꯣ ꯐꯪꯗ꯭ꯔꯤꯅꯦ ꯑꯩꯅ ꯁꯦꯚꯤꯡ ꯕꯣꯛꯁꯇ ꯄꯩꯁꯥ ꯍꯥꯞꯇꯣꯏꯁꯦ ꯄꯨꯔꯥ ꯆꯍꯤ ꯑꯃꯅꯤ ꯆꯍꯤ ꯑꯃ ꯃꯇꯨꯡꯗ ꯄꯩꯁꯥꯗꯣ ꯀꯥꯏꯗꯣꯏꯅꯤ ꯊꯨꯒꯥꯏꯗꯣꯏꯅꯤ ꯑꯗꯨꯁꯨ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯔꯛꯀꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯂꯤꯞꯁꯇꯤꯛ ꯇꯩꯁꯦ ꯂꯤꯞꯁꯇꯤꯛ ꯅꯠꯇꯦꯕ ꯂꯤꯞ ꯂꯦꯅꯔꯒ ꯕꯦꯁꯂꯤꯟ ꯍꯥꯟꯅ ꯇꯩꯔꯒ ꯑꯗꯨ ꯃꯊꯪꯗ ꯂꯤꯞ ꯂꯦꯅꯔ ꯇꯩꯁꯜꯂꯤꯅꯤ ꯑꯗꯣ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯂꯨꯄꯥ 50ꯗꯣ ꯇꯥꯈ꯭ꯔꯦ ꯃꯌꯥꯝ ꯄꯩꯁꯥꯗꯣ ꯁꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯈꯣꯡꯅ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯍꯥꯞꯇꯣꯏꯅꯦꯕ ꯑꯩꯒꯤꯅꯦ ꯍꯥꯞꯄꯤꯕ ꯄꯩꯁꯥꯗꯣ ꯉꯔꯥꯡ ꯆꯠꯂꯨꯕꯒꯤꯅꯦꯕ ꯉꯁꯤꯒꯤꯗꯤ ꯍꯥꯞꯇ꯭ꯔꯤ ꯑꯩ ꯑꯉꯧꯕ ꯕꯦꯒꯇꯣ ꯄꯨꯗꯣꯏꯅꯦꯕ ꯉꯁꯤꯒꯤ ꯍꯥꯞꯇ꯭ꯔꯤ ꯍꯥꯏꯗꯤ ꯉꯁꯤ ꯑꯩ ꯗ꯭ꯌꯨꯇꯤ ꯂꯩꯇꯦꯀꯣ तुम्हारे फोटो कापी से ब्लॉक नंबर है लंग लंग ये मोबाइल हाँ लंग लंग ये मोबाइल सोना अंतang kami nih deh ay sambil lo ya may sini kita lagi tuh bang ada mayam loisanna loire thoni asi ising mapu mayam aise comment mina mure aina haire ba duna aise nu sa thokot tan mana do upai leite nu sa de mu la e aji phi na chuni loi khumjalini chuni na khumjalaga manu de wa ngai ni so isai thonda ju khangi aba mure ai do mai je video lobodane mai je musing musalle ba ado mayam ai sumai no wa ngang roi mai je non tharaga chatlaga natradi amuke na mugrani aba mayam ai se mafam khangde aba ma hayang da ai khangau na bai na video ma je khatang la hogai to bani o mathak ta iri siga changdoi ni ba khangani hujik mayam ai uji yaure samji ju loi nandare loi nei pha gare jeng chuni kusala la ko duna ne chuni lokthok ko ta loi nan tho gare ai nu pa da ti ngai na rei hore ba do mi marak to khamba ta nai duma pa na thola ga ne wa jang ngang na doctor dai ai ang je rồi
ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯦꯡꯉꯒ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯅꯍꯥꯟꯅꯦ ꯀꯦꯟꯇꯤꯟꯗ ꯆꯠꯄ ꯃꯇꯝꯗ ꯁꯔꯞ ꯀꯔꯛ ꯑꯃꯐꯥꯎ ꯂꯩꯍꯧꯗꯦꯕ ꯑꯗꯣ ꯉꯁꯤ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯀꯦꯟꯇꯤꯟꯗ ꯆꯪꯉꯨꯕꯅꯤ ꯁꯔꯞ ꯃꯦꯒꯤ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯧꯔꯨꯒꯦ ꯌꯨꯝ ꯌꯧꯔꯛꯑꯦ ꯄꯨꯡ 12 ꯇꯥꯔꯦ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯑꯗꯣ ꯉꯁꯤꯒꯤ ꯍꯦꯟꯖꯥꯡ ꯃꯊꯦꯜꯗꯤ ꯁꯤ ꯑꯣꯏꯅ ꯇꯧꯔꯅꯤ ꯀꯩ ꯃꯥꯜꯂꯤ ꯑꯅꯥꯝꯕ ꯅꯨꯄꯤꯅ ꯄꯥꯏꯔꯒꯅ ꯑꯅꯥꯝꯕꯤ ꯅꯨꯄꯥꯅ ꯄꯥꯏꯔꯒꯅ ꯑꯅꯥꯝꯕ ꯑꯁꯤꯁꯦ ꯀꯩ ꯀꯧꯔꯤ ꯑꯩꯅ ꯄꯥꯏꯔꯕꯅꯤꯅ ꯉꯁꯤꯒꯤ ꯍꯦꯟꯖꯥꯡꯁꯦ ꯑꯅꯥꯝꯕꯤ ꯑꯣꯏꯅ ꯇꯧꯔꯅꯤ ꯃꯃꯥꯡꯒꯤ ꯑꯩꯅ ꯆꯠꯂꯨꯕꯗꯣ ꯑꯗꯨꯗꯒꯤꯗꯤ ꯌꯥꯝꯅ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯔꯝꯃꯦ ꯑꯩꯁꯦ ꯌꯥꯝꯅ ꯀꯥꯟꯅꯔꯦ ꯑꯩꯉꯣꯟꯗ ꯏꯁꯥꯗꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯉꯤꯗꯨꯅꯤ ꯆꯥꯛ ꯍꯦꯟꯖꯥꯡ ꯆꯥꯕ ꯈꯣꯠꯄ ꯑꯗꯨꯝ ꯖꯝ ꯆꯥꯏꯗꯣ ꯑꯗꯨꯅ ꯑꯗꯣ ꯃꯌꯥꯝ ꯗꯨꯆꯤꯒ ꯂꯩꯔꯦ ꯁꯤꯁꯨꯅꯦ ꯃꯃꯥꯡꯗ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯅꯣꯔꯃꯦꯜ ꯑꯣꯏꯈꯤꯕ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯑꯗꯨꯏꯗꯤ ꯑꯃꯨꯛ ꯃꯣꯏ ꯍꯤꯗꯥꯛ ꯄꯤꯔꯛꯇ꯭ꯔꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯄꯤꯔꯛꯏꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣꯅꯦꯕ ꯍꯥꯏꯗꯤ ꯈꯔ ꯑꯍꯦꯟꯕꯁꯨ ꯌꯥꯎꯔꯤ ꯅꯣꯔꯃꯦꯜꯗꯒꯤ ꯅꯣꯔꯃꯦꯜ ꯑꯣꯏꯗꯕꯁꯨ ꯌꯥꯎꯔꯦ ꯈꯔ ꯑꯂꯤꯛꯄꯁꯨ ꯌꯥꯎꯔꯦꯈꯔ ꯑꯍꯦꯟꯕꯁꯨ ꯌꯥꯎꯋꯤꯅ ꯑꯗꯨꯒꯤꯁꯤꯡꯗꯣ ꯍꯤꯗꯥꯛ ꯄꯤꯔꯛꯏꯅꯦ ꯑꯗꯨꯗ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯈꯤꯒꯦ ꯊꯦꯡꯖꯤꯜꯂꯛꯑꯦ ꯃꯇꯝꯁꯦ ꯄꯨꯡ 12 ꯇꯥꯈ꯭ರೆ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯃꯌꯥꯝꯅ ꯊꯥꯖꯗ꯭ꯔꯒ ꯊꯥꯖꯩꯔ ꯊꯥꯖꯗ꯭ꯔꯤꯔ ꯈꯪꯗꯦ ꯑꯗꯨꯅ ꯌꯦꯡꯉꯨꯗ ꯄꯨꯡ 12 ꯇꯥꯔꯦ ꯇꯥꯒꯗ ꯃꯤꯅꯤꯠ 5 ꯉꯥꯏꯈꯔꯦ ꯄꯥꯅꯤꯄꯨꯔꯤꯁꯤꯁꯨ ꯍꯧꯔꯦ ꯄꯥꯄꯔ ꯍꯧꯔꯦ ꯃꯣꯔꯣꯛ ꯀꯥꯟꯖꯤ ꯈꯔ ꯉꯧꯔꯦ ꯑꯁꯤꯒꯅ ꯑꯂꯨ ꯕꯖꯥꯔꯁꯦ ꯍꯥꯎꯔꯗ꯭ꯔꯥ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯑꯁꯤꯒ ꯂꯦꯝꯃꯤꯕ ꯊꯥꯎꯁꯦ ꯊꯥꯎꯕꯨꯗꯤ ꯌꯥꯝꯃꯦ ꯑꯩꯁꯨ ꯈꯪꯉꯦꯕ ꯑꯩ ꯉꯁꯥꯏ ꯈꯥꯏꯗꯣꯛꯄ ꯇꯟꯅ ꯑꯗꯨꯝ ꯈꯥꯏꯗꯣꯛꯍꯧꯗ꯭ꯔꯕ ꯑꯁꯤꯒ ꯂꯦꯝꯃꯤꯕ ꯊꯥꯎꯁꯤꯒꯅ ꯅꯤꯝ ꯃꯅꯥ ꯈꯔ ꯉꯧꯒꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯅꯨꯄꯥꯅ ꯊꯣꯡꯉꯗꯤ ꯑꯅꯥꯝꯕ ꯅꯨꯄꯤꯅ ꯊꯣꯡꯉꯗꯤ ꯑꯅꯥꯝꯕꯤ ꯍꯥꯏꯗꯣ ꯑꯗꯣ ꯑꯩꯅ ꯊꯣꯡꯉꯕꯅꯤꯅ ꯉꯁꯤꯒꯤ ꯍꯦꯟꯖꯥꯡꯁꯦ ꯑꯅꯥꯝꯕꯤ ꯑꯣꯏꯔꯦ ꯑꯗꯒꯤ ꯁꯤꯗ ꯄꯥꯅꯤꯄꯨꯔꯤꯒꯤꯁꯤꯅ ꯑꯉꯥꯡꯒꯤꯅꯤ ꯑꯗꯨꯝ ꯍꯧꯖꯤꯜꯂꯒ ꯊꯝꯃꯦ ꯑꯗꯒꯤ ꯀꯩꯅꯣ ꯈꯔ ꯄꯥꯄꯔ ꯈꯔ ꯂꯧꯔꯦ ꯄꯥꯄꯔꯁꯤ ꯌꯥꯝꯗꯦ ꯄꯥꯄꯔ ꯃꯄꯥꯛ ꯑꯃꯈꯛꯇꯪꯇꯅꯤ ꯑꯗꯨꯒ 3 ꯊꯣꯛꯅ ꯈꯥꯏꯗꯣꯛꯑꯦ ꯃꯣꯔꯣꯛ ꯀꯥꯟꯖꯤ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯛ ꯆꯥꯕꯁꯦ ꯃꯇꯦꯛ ꯈꯤꯇꯪ उच्चरꯛꯀꯦ ꯍꯥꯏꯕ ꯀꯥꯎꯔꯦ ꯑꯁꯤꯒ ꯀꯩꯅꯣ ꯄꯨꯂꯩ ꯑꯃꯈꯛ ꯂꯩꯌꯦꯕ ꯄꯨꯂꯩꯗꯣ ꯑꯩꯅ ꯑꯗꯨꯝ ꯉꯥꯟꯁꯤꯜꯂꯦ ꯇꯨꯡꯉꯥ ꯃꯣꯔꯣꯛ ꯇꯧꯔꯒ ꯃꯦꯠꯂꯒꯦ ꯍꯥꯏꯅ ꯑꯁꯤꯅꯤ ꯉꯁꯤꯒꯤ ꯃꯊꯦꯜ ꯍꯥꯎꯊꯨꯔꯦ ꯄꯨꯂꯩꯁꯦ ꯏꯁꯤꯡꯁꯤꯅꯅꯦ ꯑꯁꯤ ꯏꯁꯤꯡ ꯅꯠꯇꯦ ORSꯅꯦꯕ ORS ꯂꯩꯔꯝꯕ ꯑꯩ ꯊꯛꯄ ꯂꯣꯏ ꯉꯝꯗ꯭ꯔꯦꯕ ꯆꯥꯛꯀ ꯂꯣꯏꯅ ꯊꯛꯆꯜꯂꯒꯦ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯃꯃꯥꯡꯗ ꯑꯩ ꯗꯥꯛꯇꯔ ꯆꯠꯂꯨꯕꯗꯣ ꯑꯗꯨꯒ ꯗꯥꯛꯇꯔꯅꯅꯦ ORS ꯊꯛꯎ ꯍꯥꯏꯅ ꯄꯤꯔꯛꯄ ꯑꯗꯨꯒꯤ ORSꯇꯨꯅꯤ ꯑꯩ ꯊꯛꯄ ꯂꯣꯏ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯅ ꯆꯥꯛ ꯆꯥꯕꯗ ꯑꯗꯨꯝ ꯆꯥꯁꯜꯂꯒꯦ ꯍꯥꯏꯅ ꯄꯨꯊꯣꯔꯛꯑꯕ ꯑꯗꯣ ꯃꯌꯥꯝ ꯁꯤꯒ ꯂꯩꯔꯦ ꯑꯅꯥꯝꯕꯤꯁꯦ ꯑꯩꯅ ꯍꯩꯖꯤꯜꯂꯒꯦ ꯑꯁꯤ ꯆꯥꯛ ꯐꯖꯅ ꯆꯥꯗꯣꯏꯅꯤ ꯆꯥꯛꯁꯦ ꯂꯥꯝꯃꯟꯗꯅꯦ ꯑꯌꯨꯛꯇ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯒꯤ ꯇꯤꯐꯤꯟ ꯍꯥꯞꯄꯩꯁꯦ ꯁꯨꯖꯤ ꯇꯧꯋꯦ ꯍꯥꯏꯕꯅꯦ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯑꯗꯨꯒ ꯁꯨꯖꯤꯁꯦ ꯑꯌꯨꯛꯇ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯅ ꯊꯝꯃꯝꯃꯕ ꯆꯥꯛ ꯂꯥꯝꯃꯟꯅ ꯂꯣꯏ ꯆꯥꯊꯣꯛꯈꯔꯦ ꯆꯥꯛ ꯍꯥꯏꯁꯦ ꯐꯪꯗ꯭ꯔꯒꯗꯤꯅꯦ ꯑꯇꯣꯞꯄ ꯄꯣꯠꯅ ꯃꯦꯟ ꯌꯥꯗꯦꯕ ꯇꯟꯅꯁꯨ ꯃꯦꯟ ꯌꯥꯗꯦ ꯖꯍꯥ ꯄꯣꯠꯅ ꯃꯦꯟ ꯌꯥꯗꯦꯕ ꯆꯥꯛ ꯍꯥꯏꯔꯤꯕ ꯆꯥꯛꯁꯦ ꯐꯪꯗ꯭ꯔꯒꯗꯤ ꯅꯨꯕ ꯅꯪ ꯑꯆꯥꯔꯗꯣ ꯂꯧꯗ꯭ꯔꯕꯣ ꯅꯪꯒꯤꯗꯣ ꯑꯗꯣ ꯃꯌꯥꯝ ꯁꯥꯒ꯭ꯔꯖꯥꯠꯅꯤꯀꯣ ꯐꯨꯔꯤꯠꯁꯤꯒ ꯐꯤꯁꯤꯒ ꯆꯂꯥꯛ ꯇꯧꯔꯤꯁꯦ ꯆꯥꯛꯇ ꯑꯃ ꯊꯣꯡꯉꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤꯁꯦ ꯀꯩ ꯍꯥꯏꯅꯤ ꯑꯩꯗꯤ ꯑꯗꯨꯝ ꯗꯦꯂꯤ ꯕ꯭ꯂꯣꯛ ꯁꯦꯝꯕꯅꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯦꯅ ꯐꯤ ꯐꯖꯕ ꯁꯦꯠꯂꯒ ꯊꯣꯛꯄꯗꯨꯗꯤ ꯉꯝꯁꯨ ꯉꯝꯗꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯇꯝꯗꯣ ꯁꯪꯗꯦꯅ ꯑꯗꯨꯅ ꯑꯩ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯩꯅ ꯂꯩꯖꯕ ꯃꯑꯣꯡꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯌꯥꯝꯗ ꯎꯠꯂꯤꯅꯦꯕ ꯑꯗꯨꯒ ꯁꯤꯗ ꯑꯩꯅ ꯍꯦꯟꯗꯣꯛꯅ ꯑꯍꯟꯕ ꯐꯤ ꯁꯦꯠꯄꯁꯨ ꯅꯠꯇꯦ ꯑꯩꯅ ꯉꯁꯤ ꯅꯨꯃꯤꯠꯁꯤꯒꯤ ꯑꯩꯅ ꯑꯗꯨꯝ ꯁꯦꯠꯆꯕ ꯐꯤꯔꯣꯜ ꯆꯥꯖꯕ ꯑꯗꯨꯒꯨꯝꯕꯗꯣ ꯑꯗꯨم ꯑꯩ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯔꯤꯅꯤ ꯑꯗꯣ ꯃꯄꯥꯟꯗ ꯁ꯭ꯋꯥꯏꯃꯨꯛꯀ ꯆꯠꯀꯗꯕ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯑꯍꯟꯕ ꯐꯤ ꯁꯦꯠꯂꯤꯅꯤ ꯅꯠꯇ꯭ꯔꯅꯦ ꯃꯌꯥꯝꯁꯨ ꯈꯪꯉꯤꯗꯨꯅꯤ ꯑꯗꯨꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯁꯦꯠꯄ ꯆꯥꯕ ꯑꯗꯨꯝ ꯏꯒꯅꯣꯔ ꯇꯧꯕꯤꯌꯨ ꯑꯍꯟꯕ ꯐꯤ ꯁꯦꯠꯇꯦ ꯀꯥꯏꯅ ꯑꯗꯨꯝ ꯀꯃꯦꯟꯒ ꯇꯧꯔꯛꯀꯅꯣꯕ ꯅꯣꯏꯅꯒ ꯀꯃꯦꯟ ꯇꯧꯔꯛꯑꯗꯤ ꯑꯩ ꯑꯍꯟꯕ ꯐꯤ ꯂꯩ ꯀꯥꯏ ꯊꯧꯔ ꯏꯋꯥ ꯈꯟꯅ ꯇꯣꯛꯀꯅꯤꯕ ꯑꯍꯟꯕ ꯐꯤ ꯂꯩ ꯀꯥꯏ ꯊꯧꯔꯅꯤꯗꯅ ꯑꯩꯁꯨ ꯁꯦꯠꯀꯦ ꯍꯥꯏꯅ ꯑꯗꯨ ꯈꯟꯅꯅ ꯇꯣꯛꯀꯅꯤ ꯑꯗꯨꯅ ꯑꯍꯟꯕ ꯐꯤ ꯁꯦꯠꯂꯨ ꯀꯥꯏꯅ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯗꯨꯝ ꯑꯩ ꯁꯦꯠꯂꯤꯁꯤꯅ ꯐꯖꯩ ꯀꯥꯏꯅ ꯍꯥꯏꯔꯛꯑꯣꯕ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯍꯥꯎꯔꯦ ꯑꯩꯅꯁꯨ ꯊꯣꯡꯉꯦ ꯑꯅꯥꯟꯕꯁꯨ ꯑꯣꯏꯔꯦ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯊꯥꯡꯒꯠꯁꯤꯔꯥ ꯃꯆꯟꯁꯦ ꯎꯅꯕꯩ ꯑꯣꯀꯦ ꯁꯦꯁ ꯍꯦꯛꯇ ꯅꯩꯔꯦ
손대 레이스네 불컴 내려고 짜면 하오리 엄마 그냥 이제 하오리 꿀래 이제 뭐 줄게 thầy cũng đã từng thử lấy puli chả sao bên này hà này hàng sang nuôi ngày mà từng puli này chào đi sau mình ORS में ही नहीं इन दौड़ों को नुबक ORS का चाका चावल क्या लो खाबी मांगा बो खाबी मांगा बो giờ nam bây giờ giác gì gragไปฉันเลยป่ะว้าวนี่แม่หาวิมันน่ะมีน่ะคันละนี่จิ้นยำที่อยู่น้องกายจิ้นยำที่อยู่น้องกายนะจิ้นที่น่ะเตียบหาวเลยแบบจิ้นที่ว่านี่หาวเลยแบบมันชาขาบะสิกะอนามบะสวีฮะมันชาขาบะสิกะอนามบะสวีหาวตระนี่จ้าบ่เนี่ยฉันยังต้องเจ็ดเคยเฮ็ดบ่ครั้งเดียวว่าแกไม่ได้ต้องทำอย่างนี้เด้ไม่แต่เลยมีในตลาดเห็นเลยมาทำมันนะเผื่อตัวดิไอ้ดิบลงมาแล้วแต่ยาวแล้วตัวนี้นั่นเนี่ยมองตาน่ะลงมาไปแล้วตัวมันไงไปเยอะอยากช่างเขาเนี่ยแบบจักจ้าไปกันเนี่ยก็มีนิตรามาคุณล้มดิจังด้วยไงแบบเอาเนื้อไอ้จินไผ่ดำก็ไผ่ไทยนั่นนี่แล้วต้องจ้าหลวงอ่ะจักจ้าไปจะมีนิตรามาคุณล้มจังเนี่ยแบบเอาดูนะเขาจะมีนิตราเห็นอะไรมีนิตรามาช่วยชูกันเนี่ยเดี๋ยวมีจักตัวกันเนี่ยก่อนนะพัฒนามุดเทงอะไรสิPayda baru kuasin ya. Petrol mandra. Petrol mandra. Petrol temen itu kuch aur lag raha hai. Ado asigi sini. Toilet. Ai camera se ei jo hi bimna ne camera se lobane camera se khara nom me. Project to se icha nupi na tawramini adagi asigi round shape sidi mana kakko khara haitare. Kati hina tawna kakkodo adum ana kakkodo haitare siga ina dum khara kakpire. Ma ki project to school lagi pirakkodo asigi je keno no nangi do kaya asigi je maths ki kaya maths ki model hai ra maths model kauri ai asigi project je edo khangde akhoi tawjarakri bani na khangde adai duga mayam asigi je 2 aduga 2 plus asigi kaino 8 che tamose 8 2 plus 8 equal to क्या आता है 2 का 1 क्या आता है 1 0 तो मैम असिगा ले रहे 2 plus 8 equal to 10 असमाइना तो बगिनी अब मोई असी से फास्ट ने फेन सेम गैना तौरबने अदुगो मोई स्कूल की मैथ्स का मरी लेना बसे मवाइना नुनु सिना दो तोरे केन जलाव से
ꯑꯩꯒꯤꯅꯦ ꯑꯁꯤꯁꯦ ꯃꯦꯠꯁꯀ ꯃꯔꯤ ꯂꯩꯅꯕ ꯁꯦꯝꯃꯣ ꯍꯥꯏꯅꯅꯦ ꯑꯗꯨꯒꯤ ꯑꯁꯤꯒꯤꯁꯦ ꯑꯣꯏꯅ ꯁꯦꯝꯕꯅꯤ ꯌꯥꯔꯦ ꯅꯪ ꯊꯥꯗꯣ ꯌꯥꯔꯦ ꯇꯥꯟꯊꯣꯛꯇꯣꯔꯦ ꯍꯥꯏꯕ ꯋꯥꯅꯤꯁꯦ ꯑꯁꯤꯅꯤ ꯃꯌꯥꯝ ꯃꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯣꯖꯦꯛ ꯆꯨꯝꯅ ꯂꯩ ꯅꯅꯥꯠꯇꯨꯅ ꯆꯥꯎꯊꯣꯔꯛꯀꯅꯨ ꯍꯥꯏꯔꯣ ꯑꯩ ꯍꯥꯏꯔꯣꯏ ꯍꯥꯏꯔꯣ ꯃꯌꯥꯝ ꯃꯄꯥꯟꯗ ꯂꯦꯟ ꯇꯥꯔꯤ ꯍꯧꯖꯤꯛ ꯅꯣꯡ ꯀꯟꯅ ꯇꯥꯔꯤꯑꯕ ꯂꯦꯟ ꯃꯇꯨꯡꯁꯦ ꯃꯥꯡꯒꯣꯟꯗ ꯆꯣꯡꯁꯤꯜꯂꯛꯏꯕꯅꯦ ꯑꯗꯣ ꯍꯨꯜꯂꯤꯕ ꯍꯧꯖꯤꯛꯅꯦ ꯄꯨꯡ 11 ꯃꯈꯥꯏ ꯇꯥꯔꯦ ꯑꯩꯗꯤ ꯆꯥꯛ ꯆꯥꯔꯤ ꯃꯌꯥꯝ ꯕꯔꯞ ꯇꯥꯔꯦ ꯃꯄꯥꯟꯗ ꯑꯩꯈꯣꯏ ꯃꯄꯥ ꯕꯔꯞ ꯈꯨꯜꯂꯤ ꯍꯣꯔꯦꯟ ꯅꯨꯄꯥꯗ ꯑꯇꯣꯡ ꯑꯃ ꯆꯦꯟꯈꯔꯦ ꯄꯣꯠꯁꯦ ꯂꯣꯏ ꯁꯤꯕ꯭ꯔꯥ ꯈꯪꯗꯦ ꯅꯨꯄꯥ ꯃꯣꯔꯣꯛ ꯄꯥꯝꯕꯤ ꯀꯩꯅꯣꯃ ꯃꯄꯥꯟ ꯁꯥꯔꯦꯅ ꯑꯗꯨ ꯂꯦꯟ ꯃꯔꯛꯁꯦ ꯈꯨꯝꯒꯦ ꯂꯥꯛꯄꯗꯣ ꯐꯣꯞꯅ ꯍꯥꯏꯊꯔꯛꯇꯨꯅ ꯈꯨꯝꯖꯤꯟꯈꯔꯦ ꯆꯠꯂꯔꯣꯏ ꯍꯧꯖꯤꯛ ꯃꯣꯕꯥꯏꯜꯒ ꯂꯣꯏ ꯆꯣꯠꯂꯦ ꯑꯩ ꯆꯥꯛ ꯆꯥꯔꯝꯃꯤꯅꯦꯕ ꯈꯨꯠꯀ ꯍꯥꯝꯗ꯭ꯔꯤ ꯃꯌꯥꯝ ꯑꯩ ꯑꯁꯤꯒꯤ ꯃꯈꯥꯒꯤ ꯚꯤꯗꯤꯑꯣꯗꯩ ꯅꯝꯖꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯁꯤ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ